ꯌꯥꯅꯤꯅ ꯑꯩꯈꯣꯏꯅ ꯂꯧꯗꯣꯏꯁꯤꯅ ꯁꯤꯒꯤ ꯕ꯭ꯂꯨꯁꯦ ꯒꯦꯠꯇ ꯀꯦꯔꯒꯦꯀꯣ ꯍꯣꯏ ꯑꯗꯥꯏꯗ ꯀꯦꯁꯜꯂꯝꯃꯣ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯀꯝꯗꯧꯕꯤꯔꯤꯒꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯃꯤꯟꯅꯕ ꯃꯆꯤꯟ ꯃꯧꯄꯥ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯗꯤꯋꯥꯂꯤꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯁ꯭ꯋꯤꯠꯁ ꯕꯣꯛꯁꯁꯦ ꯄꯤꯔꯛꯄꯅꯦ ꯑꯗꯣ ꯑꯩ ꯁꯤꯗꯒꯤ ꯍꯧꯔꯦ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯊꯦꯡꯛ ꯌꯨ ꯃꯤꯟꯇꯨ ꯔꯤꯅꯥ ꯏꯆꯥꯅꯨꯄꯤꯗꯤ ꯎꯠꯇ꯭ꯔꯤꯕꯀꯣ ꯎꯠꯂꯨꯔꯗꯤ ꯁꯤ ꯑꯣꯄꯟ ꯇꯧꯁꯤ ꯃꯃꯥ ꯌꯦꯡꯒꯦ ꯍꯥꯏꯔꯅꯦꯕꯀꯣ ꯁꯤꯅꯦ ꯑꯗꯨ ꯃꯌꯥꯝ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯛꯏꯌꯦ ꯑꯗꯨꯝ ꯃꯣꯏ ꯃꯌꯥꯝꯕꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯛꯏ ꯏꯆꯥꯅꯨꯄꯤꯁꯨ ꯅꯨꯡꯁꯤꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯁꯤꯅꯦ ꯗꯤꯋꯥꯂꯤꯒꯤ ꯒꯤꯐ ꯑꯃ ꯄꯤꯕꯤꯔꯛꯑꯦ ꯑꯗꯣ ꯈꯤꯇꯪ ꯏꯆꯥꯅꯨꯄꯤꯗ ꯄꯥꯏꯍꯜꯂꯒ ꯍꯥꯡꯇꯣꯛ ꯌꯦꯡꯍꯜꯂꯒꯦꯀꯣ ꯁꯤꯅꯦ ꯃꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯃꯌꯥꯝ ꯗꯤꯋꯥꯂꯤꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯃꯤꯟꯅꯕ ꯐꯦꯃꯤꯂꯤ ꯐ꯭ꯔꯦꯟ ꯑꯃ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯦꯅ ꯑꯩꯈꯣꯏ ꯍꯥꯏꯅꯔꯒꯗꯤ ꯂꯩꯕ ꯁꯪꯅꯗꯕꯀꯣ ꯑꯗꯣ ꯃꯣꯏ ꯗꯤꯋꯥꯂꯤꯒꯤ ꯁꯨꯇꯤ ꯃꯔꯛꯇ ꯁꯨꯝ ꯂꯩꯅꯕꯁꯦ ꯁꯨꯃꯥꯏꯅ ꯂꯩꯅꯕꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯦꯅ ꯑꯩ ꯊꯣꯡꯕ ꯊꯥꯛꯄ ꯍꯧꯔꯝꯃꯤꯅꯦ ꯁꯤꯅ ꯌꯦꯟ ꯊꯣꯡꯕꯅꯦ ꯍꯥꯔꯠ ꯆꯤꯀꯟꯗꯣ ꯑꯗꯨꯗꯨꯅꯦ ꯍꯟꯊꯔꯛꯀꯅꯦꯕ ꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯉꯩꯒꯤꯅꯦꯕ ꯁꯥꯁꯦ ꯃꯨꯜꯂꯛꯑꯀꯥꯟꯗ ꯇꯥꯁꯤꯜꯂꯛꯇꯣꯏꯅꯤꯗꯅ ꯃꯈꯨꯝ ꯉꯥꯛꯇꯪ ꯀꯨꯞꯄ ꯊꯝꯃꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯁꯤꯡꯖꯨ ꯑꯃꯁꯨ ꯇꯧꯖꯒꯦꯅ ꯃꯪꯒꯟ ꯉꯧꯔꯝꯕꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯣꯏꯒꯤ ꯁꯖꯥꯎꯗꯨꯅꯦꯕꯀꯣ ꯇꯥꯃꯣꯆꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯃꯣꯏ ꯑꯅꯤ ꯆꯥꯅꯕꯅꯤ ꯑꯩꯈꯣꯏꯒꯤꯅ ꯍꯥꯔꯠ ꯆꯤꯀꯟ ꯑꯣꯏꯅ ꯊꯣꯡꯉꯦꯕꯀꯣ ꯃꯌꯥꯝ ꯃꯣꯔꯣꯛꯇꯣ ꯑꯉꯥꯡꯕꯁꯦ ꯁꯤ ꯑꯣꯏꯅ ꯍꯥꯞꯆꯔꯗꯤ ꯂꯩꯗꯤ ꯂꯩꯕꯅꯦꯀꯣ ꯑꯗꯨꯝ ꯍꯥꯞꯄꯕ ꯍꯥꯞꯄꯦ ꯍꯥꯞꯇ꯭ꯔꯤ ꯂꯣꯏ ꯍꯥꯞꯆꯜꯂꯣ ꯀꯣꯟꯅ ꯅꯠꯇ꯭ꯔꯒ ꯍꯥꯞꯁꯦ ꯂꯩꯕꯅꯦ ꯁꯤ ꯌꯥꯅꯤ ꯁꯤꯗꯤ ꯌꯥꯅꯤꯅ ꯊꯤꯡꯉꯦ ꯒꯥꯔꯤꯗꯨ ꯅꯠꯇꯦ ꯍꯩꯔꯒ ꯀꯔꯤ ꯀꯔꯥ ꯌꯥꯝ ꯊꯤꯡꯕꯅꯤ ꯃꯥꯅꯤ ꯈꯤꯇꯪ ꯋꯦꯠ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯅꯤ ꯌꯥꯛꯀꯅꯤꯀꯣ ꯑꯗꯨ ꯀꯩꯅꯣꯒ ꯍꯥꯞꯄꯣ ꯍꯥꯟꯅ ꯇꯣꯛꯑꯣ ꯑꯗꯨꯒ ꯁꯤꯁꯨ ꯀꯟꯅ ꯉꯧꯔꯤ ꯑꯗꯨꯒ ꯇꯥꯃꯣꯆꯥ ꯍꯣꯏꯒꯤꯁꯤꯅ ꯀꯨꯀꯔꯗ ꯀꯥꯝꯅꯕꯅ ꯇꯥꯃꯣꯆꯥꯅ ꯀꯟꯅ ꯅꯣꯏꯔꯤꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯕꯦꯜꯀꯣꯅꯤꯗ ꯍꯧꯖꯕ ꯍꯋꯥꯏ ꯃꯇꯣꯟꯒ ꯀꯣꯂꯝꯅꯤꯒꯅꯦꯕꯀꯣ ꯑꯗꯣ ꯍꯋꯥꯏ ꯃꯇꯣꯟꯒ ꯀꯣꯂꯝꯅꯤꯒꯁꯤ ꯌꯦꯡꯉꯣ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯆꯥꯒꯦꯅ ꯑꯩꯁꯨ ꯗꯤꯋꯥꯂꯤꯒꯤ ꯃꯌꯥꯝ ꯄꯨꯟꯅꯕꯁꯤꯗ ꯆꯥꯒꯦꯅ ꯁꯦꯝꯖꯒꯦꯅ ꯑꯗꯨꯝ ꯉꯥꯏꯔꯒ ꯊꯝꯃꯛꯄꯅꯤ ꯍꯋꯥꯏ ꯃꯇꯣꯟꯒ ꯀꯩꯅꯣꯒꯁꯦ ꯀꯣꯂꯝꯅꯤꯒꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯁꯥ ꯃꯔꯣꯏꯁꯦ ꯍꯥꯞꯄꯒ ꯅꯣꯏꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯝꯈ꯭ꯔꯗꯧꯕꯅꯦꯕꯀꯣ ꯅꯤꯄꯥꯟ ꯇꯥꯗꯧꯔꯦ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ 아리야 ꯌꯦꯡꯉꯣ 아리야 ꯑꯁ ꯀꯔꯤ ꯊꯣꯡꯉꯤꯅꯦꯕ ꯃꯄꯥ ꯀꯧ ꯂꯥꯛꯅꯨ ꯕꯦꯝꯃ ꯃꯤ ꯕꯕꯥ ꯀꯧꯔꯤ ꯑꯝꯇ ꯉꯥꯏꯈꯣ ꯃꯤ ꯕꯕꯥ ꯌꯥꯝ ꯉꯥꯡꯕꯖꯥꯠꯅꯤ ꯉꯁꯤꯗꯤ ꯊꯣꯡꯉꯣ ꯍꯥꯞꯄꯣ ꯆꯥꯔꯣ ꯁꯤꯒꯤ ꯐꯦꯃꯤꯂꯤꯁꯤꯅꯦ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯄꯨꯕꯤꯔꯛꯈꯤꯕ ꯐꯦꯃꯤꯂꯤꯗꯨꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯥꯝꯃꯒꯦꯅ ꯔꯦꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯡꯖꯨꯒꯤ ꯃꯆꯜꯁꯨ ꯑꯃꯨꯛ ꯁꯦꯝꯗꯣꯏꯅꯦ ꯑꯩꯁꯦ ꯀꯣꯕꯤ ꯇꯪꯈꯥꯏꯁꯤꯒ ꯀꯩꯅꯣꯁꯤꯒ ꯍꯋꯥꯏ ꯃꯇꯣꯟꯒ ꯀꯣꯂꯝꯅꯤꯁꯤꯒ ꯁꯦꯝꯃꯒꯦꯅ ꯍꯧꯔꯝꯕꯅꯦ ꯑꯗꯣ ꯁꯤꯁꯨ ꯂꯣꯏꯁꯜꯂꯛꯑꯦ ꯑꯁ ꯄꯣꯠꯁꯦ ꯌꯥꯝꯃꯟꯈꯤꯗꯅ ꯀꯩꯅꯣꯒꯁꯦ ꯂꯣꯏ ꯍꯥꯏꯔꯦ ꯌꯦꯡꯉꯨ ꯍꯥꯏꯗꯤ ꯉꯧꯅꯅꯕꯒꯤ ꯀꯩꯅꯣꯁꯦ ꯄꯥꯇ꯭ꯔꯁꯦ ꯑꯗ ꯁꯤꯡꯖꯨꯁꯨ ꯑꯃꯨꯛ ꯁꯦꯝꯕ ꯂꯣꯏꯁꯟꯖꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏꯔꯗꯕ ꯑꯗꯨꯅ ꯃꯇꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯔꯠ ꯆꯤꯀꯟꯅꯤꯅꯦ ꯌꯥꯝ ꯈꯔ ꯀꯨꯏꯅ ꯊꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯈꯔ ꯀꯨꯏꯅ ꯊꯣꯡꯉꯀꯥꯟꯗ
मोइसे सॉफ्ट ओइरेबको नत्रदि सॉफ्ट ओइदे अदो मही हापसलगा लोनबा हौजनखरे अदो लोइसलअबगुम्बनी याम कुइरंबनी थोंगिसे सोनकंदना अनोदो कामिनेबको अदुगा सिना सिंजुगी ngarini हाइतारे मयाम येंगमिनरसे loisale chendana protect tare ne काम लोर सूमायन फतीगोम हाप ओखाइरे माइन तौरगा लोरे सिंजूसु लोरे सेम साबा दुगी चानपीगी दिवालीगी स्वीट्स बॉक्स पिरक्पा मचिम मौपादो अदुदा पीगेना आइना इंजांग मथल अनीसिगा सिंजूजिगा पीरगेना रेडी तौबा लोरे मरक्सिदा मोइदा चलगा इना थिलुरेबको सिंजूसे सेम साबा लोरगा अदो खोइना चानाबा मु तौरागे लोरे सुमाइना लोइसनजरे मथेल अनीसिना सिंजूजिगा यामना कनो तौबदि नते दुबु चम चमना मथेल अनीसिगा चामिनजबनी अदो मोइ सुम चाबदो उलहनिंगदेबको अदुना उचरक्तरे मयाम सक्साबदो लोइरे मोइनिसे लेबम खंगद्रे मयामगी मखोनजे ताबदा अदे लैबीरे अदुगा पॉप पॉप थुगा हाले ngaktang amu तौरिजे हराउबनजु लोइरे 이거 뭐야 이거 띠띠띠띠 또 이제 또 막 그때 좀 니래 이제 와 cái hello bên má thì chế nó đâu có nhiều á ngarang pirakpa gift tu nebako moigi sweets box to ado ichanpine chabasu khara hogre nimituda aduga nungalaga sumung chaningi mama hawi ngarangi dona yam thum debako yam haung leibo oyebako moi design chi yam phajale ramme tawe haitare ani to cha thokre amna smile babana amazate ichanpine chaningi na haubra yummy strawberry ra oh sar kakamin thank you kakamin tu nam ta hai ro se thank you kakamin tu siri yang hai ro nei be ma thank you kakamin tu adoni ki kong kakamin tu na sagi chocolate edagi makan hapaga box pi da ido doni se sa to yare ko amtina hawa mana ga fazana na seme oh ma kan pi sana ba switch na sai ko ding dum pi mami alu nenate ayuk ki saktu mayam yengo sana pi na sara je ningai tong mandana chari ni mayam nungna bi ganu ko sana pi gi gift ne na pi bi re ye koi si thangna ba diwali gi ada si open taurage tamta scissor piro scissor piro aduga ichanupigine na gift ne na pire ine si hang basi loisalaga dum moy ani je dum pijare ko aduga mayam aigi akhoi gi family member ama andak chahi ama phare ma logi bado ado sum ningsing bo oina memory oina bo oina na ina sum hapcha bane mati ama adu mayam yengmina se grey machu se mas lere koina logdoi sina sigi blue se aduga sida khamaga ngaktang leire haidi puja taunabana ado ichanupi na harau mandana ko khoi karo mama khoi new karo mama na hangi basina
अदुगा पूजा तौनबगी आई सेम सारीने अदुगा एंजिन दा स्माइना लेजे कीरो ना हाइना स्माइना मोनसु ताकपिरे एबको अदुगा एंजिन सिदा सनारे परेग से कीरमिने मयाम यंगमिनसे Demo, demo, demo. Wait. Don't touch. It's very hot. Ayo, 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 ayo. Di bawah. Aduh, mata itu. Yang langgan dulu kok. Apa tang? कोई सिंदूर दो अदुदुगी थिटनबाना आइना इसिंग खितंग तौरंबने अदु मयाम दि थाव तौनबने आइदि सिंग ओइना तौरे निमितुदिगी ओइना सुमाइना आइना खंगबा अंकी अरैबा खर कच्चरगा खुरुमजरंबने अदुगा युमदगी इमा बाबा होइना सु दुम ताकपिरेबको Jangan lupa lagi, Pyro. Di mana tuh? Dari side. Cepat. अदुगा गी लाई कोन सिदागी इसिंग असेंगबा युमदगी पोरकपा अदुना खिक्तोए Oh, capi. Ang kuara. Chicken. अदुगा गाड़ी मनुंग दसु इसिंग असेंग मन खिक्तो हाइना बाबा इमा होइना हाइबिरक्तना खिक्तो ओमबने Starting the kisah lamuk kan odo. अखोइना लौरिबा गाड़ी निमिसिसु लाई पूजा मा ताबा मालेबको दिवाली की मनुंग नि दुबो दिवाली निमिति नतेबको अदुन गाड़ी से मी अदु के मतिक लौब याम लांगनै अनौब ये त केरगे को Oh, ada kisah lamuk. सुमाइ तौदना खोई पूजा लोरगा दुम थौदोरए को याम सांगना नंबदी कनो तौरनिना को अदुगा आइदि तामो चाजी गाड़ी थौबसे कनो तौगद्राना खालुबनेबा हाइदि ममांगदमा युमदबुदी दुम थौरएबको अदु कुइरेबा मा थादोकपसे सुमाइना कार अचौबसे थौदब याम कुइरबनेबको I'm racing again. Kurang leng kan usah. New गाड़ी बाबा ना थौरे न्यू गाड़ी से बेमगा ममागा बाबा का तोंगे बाबा थौरे माइन तौदना तामोजाना फजना थौरगा लाख्रेबको अदो आइसे सही फारे मेमोरी ओइनबा नाइगी ब्लॉग सिदा हापजबनी अदुगा स्विच बॉक्स समजु पीबिरे दिवाली मयानेबा लौगिबसे सही फारे अदु मपु खोइदा की सिनबिरे स्माइन तौदने इसोरना चानबीबा हाइगद्रा कार अमा लौब ngamjabane अदु मयाम आइगी चैनल सिबु
ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯄꯥꯛ ꯇꯧꯖꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯇꯦꯁ ꯇꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯤꯌꯥꯔ ꯄꯥꯔꯛꯇ ꯊꯧꯗꯣꯛꯂꯨꯔꯦ